ꯆꯥꯛꯁꯤ ꯀꯌꯥꯝ ꯊꯥꯕꯤꯔꯒ ꯆꯥꯔꯥꯅ ꯇꯤꯟꯖꯣꯉꯥꯕ ꯁꯤꯁꯦ ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯅꯩ ꯑꯗꯨꯒ ꯁꯤꯁꯦ ꯅꯨꯡꯊꯤꯟ ꯋꯥꯏꯔꯦ ꯄꯨꯡ 5:30 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯔꯦ ꯃꯈꯥ ꯑꯃꯨꯛ ꯀꯨꯝꯅꯈꯤꯗꯣꯏꯅꯦ ꯑꯩꯗꯤ ꯃꯊꯛꯇ ꯂꯩꯔꯤꯅꯦ ꯃꯈꯥ ꯂꯩꯔꯤꯅꯦ ꯃꯊꯛ ꯑꯣꯏ ꯂꯩꯔꯝꯃꯤꯁꯦ ꯁꯤꯗ ꯌꯥꯝ ꯍꯩꯅ ꯁꯥꯏ ꯍꯥꯏꯗ꯭ꯔꯕꯥꯠꯁꯤꯁꯨ ꯍꯧꯖꯤꯛ ꯃꯈꯥ ꯀꯨꯝꯗꯣꯔꯦ ꯀꯗꯣꯝꯗ ꯑꯩꯈꯣꯏ ꯁꯤ ꯃꯈꯥ ꯂꯩꯔꯦ ꯁꯤ ꯄꯦꯁꯦꯟ ꯂꯩꯇꯕ ꯃꯤꯗꯤ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯀꯨꯝꯈꯤꯗꯣꯏꯅꯦ ꯁꯤꯅ ꯃꯈꯥ ꯃꯈꯣꯏ ꯑꯦꯌꯥꯔꯄꯣꯔꯠꯁꯦ ꯃꯊꯛ ꯂꯩ ꯏꯃꯦ ꯏꯁ ꯇꯨꯒꯦ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯈꯥ ꯀꯨꯝꯊꯔꯛꯑꯦ ꯑꯥꯗ ꯕꯕꯥ ꯆꯠꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯆꯥꯅꯕ ꯆꯥꯛꯁꯤꯡ ꯄꯨꯔꯛꯑꯦ ꯁꯤꯅ ꯆꯥꯛ ꯂꯩꯔꯦ ꯁꯤꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯁꯤꯁꯨ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯅꯤ ꯑꯃꯅ ꯑꯦꯛ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯅꯤ ꯑꯃꯅ ꯆꯤꯀꯟ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯂꯩꯔꯦ ꯁꯤꯁꯦ ꯀꯩꯅꯣ ꯁꯤ ꯆꯥꯛꯅꯦ ꯑꯗꯨꯒ ꯁꯤꯅ ꯒ꯭ꯔꯦꯚꯤ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯒ꯭ꯔꯦꯚꯤ ꯁꯤꯅ ꯆꯥꯛ ꯁꯤꯁꯨ ꯒ꯭ꯔꯦꯚꯤ ꯑꯁꯤꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯗꯨ ꯌꯦꯡꯉꯨ ꯁꯤ ꯃꯌꯥꯝꯁꯦ ꯀꯠꯂꯒꯦ ꯋꯥ ꯕꯥꯁꯃꯇꯤ ꯆꯥꯛꯁꯤ ꯀꯌꯥꯝ ꯊꯥꯕꯤꯔꯒ ꯍꯥꯏꯂꯥꯏꯠꯇ ꯅꯝꯕ ꯄꯥꯝꯕꯅꯤꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯂꯩꯖꯔꯛꯄ ꯃꯈꯣꯏꯁꯤꯗꯗꯤ ꯌꯦꯟ ꯄꯤꯗꯦ ꯑꯗꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯛꯄꯅꯦ ꯁꯤꯁꯦ ꯁ꯭ꯇꯦꯁꯟ ꯇꯥꯡꯗꯕꯤꯌꯣ ꯃꯥꯜꯂꯤꯍꯦ ꯆꯥꯔꯥꯅ ꯇꯤꯟꯖꯣꯉꯥꯕ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯑꯗꯨꯒ ꯁꯤꯅ ꯃꯈꯣꯏ ꯌꯦꯟ ꯍꯥꯎꯖꯤꯗꯅ ꯁꯤꯁꯦ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯈꯨꯍꯥꯎ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯈꯥꯕꯩ ꯄꯨꯔꯛꯇꯕꯅꯤꯅ ꯈꯨꯠ ꯑꯗꯨꯝ ꯂꯧꯊꯔꯦ ꯇꯣꯁꯤꯜꯂꯦ ꯁꯤꯁꯦ ꯑꯩ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯗꯗꯥ ꯃꯤꯡꯒꯤ ꯃꯥꯜꯂꯦ ꯍꯧꯖꯔꯒꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯩꯔꯦ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯁꯤꯔꯥ ꯑꯩꯒꯤꯅ ꯑꯩꯁꯨ ꯈꯜꯂꯦ ꯈꯔ ꯌꯥꯝ ꯂꯩꯔꯦ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯔꯥꯏꯁꯦ ꯌꯦꯔꯨꯝ ꯍꯥꯞꯄꯦ ꯌꯦꯟ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯤ ꯌꯦꯟ ꯃꯅꯝ ꯅꯝꯃꯦ ꯉꯥ ꯃꯅꯝ ꯅꯝꯃꯦ ꯍꯥꯎꯋꯦ ꯌꯦꯟ ꯃꯈꯜ ꯑꯃꯅꯦ ꯁꯤ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯑꯍꯥꯟꯕ ꯆꯥꯕ ꯑꯃꯗꯨꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯞꯄꯤꯡ ꯆꯠꯇꯣꯏꯒꯤ ꯑꯩꯈꯣꯏ ꯃꯤ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯑꯋꯥ ꯑꯄꯥ ꯑꯗꯨ ꯁꯣꯞꯄꯤꯡꯒꯤꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯗ꯭ꯔꯕꯥꯠ ꯇꯤꯚꯤ ꯄꯨꯖꯥ ꯌꯧꯔꯦ ꯑꯃꯨꯛ ꯆꯪꯈꯤꯒꯦ ꯑꯩꯁꯨ ꯃꯈꯣꯏꯁꯤꯗꯅ ꯍꯦꯟꯕꯦꯒ ꯌꯥꯝ ꯌꯣꯜꯂꯦ ꯁꯤꯅ ꯏꯃꯣꯖꯤꯒꯤ ꯀꯤꯆꯦꯟ ꯑꯗꯨꯅ ꯁꯤꯗꯅ ꯘꯔꯤ ꯃꯌꯥꯝ ꯌꯣꯜꯂꯦ
슈퍼맨ꯒꯤ ꯃꯣꯖꯥ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯤꯔꯣꯁꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯩ ꯃꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯃ ꯂꯧꯖꯔ ꯁꯤ ꯁꯨꯄꯔꯃꯦꯟ ꯁꯣꯛꯁꯁꯦ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯅꯦꯁꯤꯗ ꯐ꯭ꯂꯥꯁꯀꯤ ꯁꯣꯛꯁ ꯌꯥꯎꯋꯦ ꯚꯥꯏ ꯁꯤ ꯑꯃ ꯂꯧꯔꯒꯦ ꯁꯤꯅ ꯁꯦꯅꯥꯄꯇꯤ ꯚꯦꯖꯤꯇꯦꯕꯜ ꯌꯣꯜꯂꯦ ꯑꯗꯨꯅ ꯕꯦꯒ ꯁꯤ ꯕꯦꯒ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯐꯣꯟ ꯃꯅꯤꯡ ꯍꯥꯞꯅꯕ ꯁꯤꯁꯦ ꯃꯤꯅꯤꯌꯟꯅꯦ ꯁꯤꯅ ꯕꯇꯔꯐ꯭ꯂꯥꯏ ꯃꯤꯀꯤ ꯃꯥꯎꯁꯀꯤ ꯅꯨꯄꯤ ꯃꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ sini aduh sih kayaknya khutna pai na ba ai mayam khangani adu kami da biro ai na thai ne lai da ba jamina joi da ke paam ke lai no do ya se Không có kìa. Chứ xí học bên rồi thì đâu bên rồi chứ. Bây giờ bên siêu. Thì nào ai. Chứ anh cầm má tổ nó buồn này, anh cầm má tổ gặp con ngoài anh tàu này. Rồi chứ sáng tôi đi. Nó khơi xí mua giấy ăn cháo này. Cô chẳng cô nó xuống không này. À mà khác đó. Mà khác gì xong chưa. Mà khai thằng nó làm đây đủ dùng thế này. Aku cuma cakap nanti ni, ama, hầu như là soft toy thing là đấy, bây giờ tại cái này là, tới extra, chỉ là pen chỉ ball pen, gel pen, nó chỉ là vậy, nó crayon chỉ cái, ada gì nữa, buy one get one, si dah na. Bây giờ citron này kia anh ba cái pin apa ada ba soft toy am lại đấy chị em nó cái bảo ada ba chỗ ba hoặc là nó dear pura soft toy chỉ nó Kuti sini lagi je. Kuti aku dah ada baca. Kuti ngata siapa lagi? Ada kuti lori. Pokoknya yang ngata ikan lagi tu, ada si video lo sangat ke, si video tu nuai bedi. Like to view, subscribe to view, masuk share to view. Trong bộ này vẫn đều đấy. Khi frozen food cái gì đấy lôi lôi đấy. Wow. Cái frozen food lôi chủ nó vẫn đồ này. Oh ice cream. Bây giờ làm thế nào để sao ra được đấy? Có cái gì item phải để lôi này đấy. Cái này cake. Đúng cake mà khăn lệ tới đó. Xin là burger sang đó bun. Đúng rồi, xin là pizza sang đó bắt đầu ổn rồi nhỉ? Nó cake makan. Oh, burger này hay mấy cái item đấy này. Ôi xin lỗi. Wow, mà có lip chưa? Lip nữa. Điêu. क्या lip है बाबा? किधर है? nó tao bị sao? Bikin ku sâu rồi. Vậy cũng mà